France ki afaw astrologer Nostradus pu khangdaba thoina leinadrabani mahakna phawkibase Adolf Hitler gi matang da chumna prediction tawkiba loirana World War II oirakpa loikiba asina chingbasu yawi mahakna less prophecies ko ba lairik ama irami 1555 ta ngasi deki chahi chamnga mangi wani Nostradus na aikoini hingliba matamsing matang da su kharadi iramki ngakli badi mana karamna future gi matang da hai bangam lambano asini so video sida 2023 gi matang ta magi lairik asida kari iramli madu tabit yang amatang thamjari 2023 gi matang da magi main prediction di moral phadaba lamchat phadaba pop Christian gi dharma guru pop ase moral bera leba bina oiraklani sini ani so prediction amana World War 3 gi beginning oiraklani ahom subana world economic collapse oigani Mars grahata mi chatlagani thunglagani machitanattana Atei ke asulai rikhuda moina France revolution oikiba coronavirus pandemic sandorakpa World Trade Center 9/11 ki attack oikiba America ki president John F Kennedy bu assassination tawkiba asisinga sema na prediction pilambasing de yawi amasung chumki 2023 gi oina magi prediction da mit yeng ama thamlubada asumna phangi achubalan pham ama oigani sini Nostradus na hai 7 months into the great war people dead of evil doing Rowan Ibruex shall not fall to the king kari hai no masiki real meaning khangdi masiki verse asina takning libati asumna oini hai nei Russia ma Ukraine gi lan oiri masina aroi bada World War 3 da takhi kadra hairi Rouen amadi Ibruex shall not fall to the king hairi basida Rouen ase France ki city amani amasung masi lan di yauroi hairam bani amasung yausu yaude masini Nostradus bu ngak nariba magi asigumba point to point oiba wafam kharana Next prediction amana global warming 2023 da prithvi ki temperature mahausa dagi hena wangani harimki amasung kum masigi temperature kamdau khibage miyam na hena khangnaki masi tanatna samudra gi imai itha tha jana khanghen hengalakani hairamki masibu magi serengi londa asumna iramli like the sun the head shall swear the shining sea the black seas living fish shall all but boil Number 3 the prediction amana kaino haibada civil unrest nongpok maikeida civil unrest oigani Russia romdra natraga East Asia ge karamba maikeidano karamba mafam lodi tasengna khangba ngamdre Nostradus na hai sooner and later you will see great changes made dreadful horrors and vengeance masi amana amaga thinaba munaba amadi laman lobagi wafam mali mana makhata na idamki the trumpet sacks with great discord an agreement broken lifting the face of heaven the bloody mouth shall swim with blood the face anointed with milk and honey lie on the ground masigi samlap parthat asumna oini khalli amaga communication pau phaudok phaujina se hojik ki matam gi mina yamna laina tawkhragani sini chumchu chumle amaga ina ki ba haina ki ba lepna ki ba wa se ngak po walaklani sini upai lejedaba miot minai khang ba mi singi machinda I taina awa ba khangna gani sini aduga achumba afaba shanti pamjaba mi singa se makoi gi wa mina tabiraroi makoi site lauduna laikhragani Mathangi prediction ama 2023 ki matang da new pop amagi matang dani Nostradus na hairam ki 2023 da new pop ama laglani mana Pop Francis ki mafam laukragani Pop Francis afaba pop ni real pop ni aduga anoba pop oirakadori basina public ki thamoi chingsin bangam loi public na mabu thoini yaroi means pop oirabasu pop amada chen gadaba gunya do maram na public mangonda apamba pokloi mangonda thajaba lairoi asina chingmani Mathangi prediction amana celestial fire atiada mai mahak da hairam ki celestial fire on the royal edifice atiada pokhairi ba bomb top ngasi gi asira khangdre asumna prithibi da achobu change sama laglani sini masagi dharma thadok narakani mi sing angamba ignorance khangdaba ta wairani prithibi ase new world order amagi maikai da lakpa horagani but mahak na hai masi apabagi sign dinate it will be the beginning of the end time prithibi loisin bagi maikai da anobu khongthang oigani mathangi prediction amana
asumnani Mars landing gi matagdari Mars da mi oiba chatpa ada leirugi matagdari mani iramki light on Mars falling masigi line asigi matangda asumna hairi Mars graha ase mahausa gi leiri ba magi lei atu madagi ningda amuk handuna tungda leire sini means moving backward due to retrograde motion amurom da masina takle bedi thada mi leirubagi hotnariba punamak asira asumna sukhanai Elon Musk amadi magi company SpaceX ki wani 2029 dagi Mars ta mi gi colony semlani amasung laiba horani hairi Nostradus ta piramba prediction amana kaino haibada economic disaster ni world economic disaster masidi clearly chummi maramdi COVID-19 gi matungda mi singi income business setup low in mathongram chahan kidre hojiksu madugi effect lairi hojik paw lairi mana high so high will the basel of wheat rise the man will be eating his fellow men masi interpretive with natrabasu country khara destroy na chummi khudamoina Sri Lanka gi khani economic condition karam tawki Pakistan yet now they are suffering Somalia amadi Atei countries khara da masi u phangki luribadi Nostradus na masi karam na hairambano mana hairamba kharati exactly chummi aduna prithvi ase World War 3 gi maikeida naksillakli haibasi ekhoina khamgame